Isuk suklaba imamamlaba ka amagi manungda makhong makhot machin mamit loina punsillaga supchillaga tasinduna taraga leiri Irainodo. Kayam thapna lapna purabano kadai mafamda thamlibano khangde. Hena mamlibadi kari maramgi mabo adumna tawbiribano madumasu khangdre. Tuk tuk launa khongpui khonjal loinana nupa ama changlei. Aduga Irainoge punsiliba mamit ado tamna hangdoraklami. Ngarangdagi kemta chaduna adumna leiribani adumna thambiribani. Maseng marang waina mamitu tapna pangthore. Ngarang wanthakiba aduda mana leiriba laklibum phamsi phawbada kadaidano haibado masana khangba ngamdabani. Nupaduna punsiliba makhut makhong machil loina lauthokpire. Madutada Iraino masado hiplambadagi phuk haugatuna khuru tasilaga phami. Yam kina nupaduda suyengli. Nupa mana purakliba plate ado Irainoda insilai. Maduda chapot khare yauri ising bottle macha amaga so insilagduna sija silo. Iraino pakhatpana sukaple. Aina lairisa kaidano kaigino noine bu phamsida puraisa kaigino aigi ralse bu kaino. Nangi nara leiba leitaba madumade akhoi khangde. Akhoi tawhum tokpoi thaudu tawbani. Nakhoi kari tawhum thokpa mara leitaba mibu phatura thambase nakhoi kari tawhum thokbano. Nupa pakhumdi pide adubu lokfai tawraklaga nahakle. Achapoche chaw haibani. Nang sibu yadrini bema. Ai charo masi charaga sana khoi ginarakte hingduna legadabai sarukpudi chada taktana ai kanglaga sijakige. Masi nupiside anam yam kalina toiside. Nangna nam kalasu kanare aduna napunsida hinglagadi masi jasilo. Si hairaga plate paikhatlaga Iraino da pirakpani. Adobe Iraino na plate pairaga laktana langkhairaga. Icham chamna leijaba aigi punsisida nakhoi nei polisi kaigino. Aina kanada kari lankibagino mathong murum khangdana pichaba potse aina chagadaba leite. Aibu yam tuntado nakhoi nei bu phabagi maram leite. Natraga aibu bharibasigi maram se kaino aibu su kangal. Otong ni ngangkhre damase. Maram ama leibagi nangbu pharibani natradi pharui. Napunsidusu hojik tamba ngamde mangani manglei habado. Karigumba akoina hatlo hairagana hatgadoribani hatkano hairagana thamgadoribani. Irainodo hanadagi hena hikiklauna kaplei. Adumna tawgadaba oiragadi aibu koina inganduna thamigano. Aibu khadaksida aigi thawais lobiro. Nangna madu ngamloi hairagana nakalda yeblibu nangmaido madu biro. Ai saitanta ikoksida kapsilaga sijakige. Aigi hingingbagi asapumba loina mangkre. Nangna dumaina hairaga aina ekta tawgadaba natene. Nangbunaba mi lakhini. Makoi laklaga nangi chapchabi khangadoribani. Irainodo makhut ani lona jare. Nachalba nungsibiragadi aiba mukta thadokpiyu. Ai ira leitaba sengbani. Aigi iral karino haibaso ai kemta khangjade. Nakhoi naiba asumda phajalaga thambirise kaigino. Nangi nara leramba yai natraga lerambdaba yai akhoi kemta khangde. Adubu nara lei haibagi pharibani. Nangbu thadokadaba oiragadi akhoina phararoi. Parubagi kanaba kemta leitene. Isagi laina amasu chenduna leiriba bisakamani. Nakhoi naibu ngarang phaduna lakpana aigi chagadaba hidakuli chatre. Aigi dhamakta imaduna kayam waramgani. Aibu nungsibiragadi aibu muktang tadokpiyu. Nachalna khulonaduna aijari. Irainona do kyamna haijabado nupaduna kemta tabiba kauba leite. Nupadu phamlambadagi hawatkhirami. Aduga ngasai Irainona mana langkhaikiba plate amuk puraklaga manakta muk thami. Aduga isingduga achapot kharaga muk haplaga thanami. Si jaw. Sika khairamlaga kadu solon silamduna nupadu thokhirami. Thanamlibadu chade. Madugi mahutta yengduna oina kapjai. Somdana laisnagi yumda sijapa kasana yairel malem. Aduga laisna amadi mapureba ketu makhoi punna leiri. Ketu machamina phakre haibagi pau tabada mayumda chalaklibani. Police report tawraga so thibagidi thiri haibabu phangba kaubadi leitri. Aduna imungi ahal khudingmak loina matha sanaba haibadu oirabani. Laisnadi ngarangdagi chak chabasu changdre.
ꯊꯕꯛ ꯑꯃ ꯇꯧꯏ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯎꯆꯠꯅꯔꯦ ꯃꯁꯥꯗꯣ ꯃꯆꯥ ꯎꯔꯛꯇꯕ ꯑꯗꯨꯗ ꯑꯉꯥꯎꯕꯒ ꯄꯪꯈꯛ ꯑꯣꯏꯕꯅꯤ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯥꯛꯀꯤ ꯁꯤꯡ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯀꯞꯂꯒꯇ ꯂꯩꯔꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯆꯥꯒꯤ ꯀꯔꯤ ꯃꯔꯥꯜꯗꯃꯛ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯔꯤꯕꯅꯣ ꯁꯤꯖꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯂꯩꯁꯅꯥ ꯀꯞꯀꯅꯨꯁꯦ ꯅꯪꯅ ꯀꯞꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯧꯗꯨ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯄꯨꯟꯅ ꯈꯟꯅꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣꯁꯨ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯅꯤꯡꯗꯥ ꯇꯧꯅꯔꯒ ꯂꯩꯔꯗꯤ ꯏꯃꯧꯗꯣ ꯀꯃꯥꯏꯅ ꯊꯤꯒꯅꯤ ꯃꯥꯏ ꯄꯥꯕꯨꯡꯅꯁꯨꯅꯦ ꯄꯨꯂꯤꯁ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯤꯕꯅꯤ ꯏꯃꯧꯕꯨ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯦꯇꯨꯅ ꯊꯃꯣꯏ ꯁꯣꯛꯂꯤꯕꯅꯤ ꯃꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇꯕꯒ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯒ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯕꯁꯤꯗ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅꯁꯨ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯈꯟꯅꯒ ꯂꯩꯔꯝꯒꯗꯧꯔꯤꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯄꯀꯥꯁꯅꯥꯅ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯑꯩꯈꯣꯏ ꯏꯃꯧ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦꯗ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯤꯌꯥꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ ꯃꯥ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯥꯝ ꯇꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯔꯤ ꯚꯥꯏ ꯑꯩꯁꯨ ꯌꯧꯒꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯁꯦ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯍꯧꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯏꯔꯩꯅꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯂꯩꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯤꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡꯅ ꯍꯨꯟꯗꯨꯅ ꯉꯥꯡꯉꯤ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯩ ꯃꯥꯡꯕꯨ ꯃꯥꯡꯗꯦ ꯍꯥꯏꯗꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯅ ꯇꯧꯔꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯋꯥꯔꯤꯅ ꯐꯝ ꯑꯣꯏꯔꯔꯦ ꯃꯥꯂꯦꯝꯒ ꯍꯤꯌꯥꯔꯦꯜꯒꯁꯨ ꯁ꯭ꯇꯦꯁꯟ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯣꯁꯤ ꯔꯥꯖꯦꯁꯀ ꯍꯥꯟꯅ ꯈꯪꯅꯕꯅꯤꯅ ꯃꯅꯨꯡꯗ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ ꯍꯤꯌꯥꯔꯦꯜꯅ ꯔꯥꯖꯦꯁꯇ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯍꯧꯖꯤꯛꯁꯤꯕꯨ ꯄꯥꯎꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯄꯥꯎ ꯂꯩꯇ꯭ꯔꯤꯅꯦ ꯑꯩꯒꯤ ꯈꯥꯗ ꯂꯩꯕ ꯀꯃꯥꯟꯗꯣ ꯈꯔ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯊꯤꯍꯟꯕꯅꯤ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯏꯐꯁꯦ ꯍꯥꯟꯅ ꯀꯅꯥ ꯅꯨꯡꯉꯥꯏꯅꯗꯕꯒ ꯂꯩ ꯅꯪꯅ ꯈꯪꯕꯗ ꯅꯠꯇ꯭ꯔꯒ ꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯄꯨꯂꯤꯁꯀꯤꯗꯤ ꯋꯥꯍꯪ ꯖꯥꯠ ꯍꯪꯕ ꯍꯥꯏꯕꯁꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯑꯗꯨꯕꯨ ꯍꯤꯌꯥꯔꯦꯜ ꯃꯥꯗꯨꯅꯁꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯃꯥꯒꯁꯨ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇꯕꯅꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯗꯦ ꯁꯥꯔ ꯑꯩꯗꯤ ꯃꯥꯒ ꯍꯤꯌꯥꯔꯦꯜꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯣ ꯃꯥꯂꯦꯝꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯩ ꯁꯥꯔ ꯚꯥꯏꯒꯤ ꯋꯥꯏꯐꯁꯦ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯤ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯖꯩ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯕꯨ ꯐꯥꯔꯤꯕꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯇꯨꯅ ꯂꯩꯖꯕ ꯏꯆꯜꯅꯤ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣꯏ ꯀꯀꯥ ꯑꯗꯣ ꯀꯀꯥ ꯍꯣꯏꯅ ꯊꯕꯛꯁꯤ ꯈꯤꯇꯪ ꯂꯨꯅ ꯂꯧꯁꯤꯟꯕꯤꯌꯨ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯀꯥ ꯎꯅꯕ ꯂꯥꯛꯆꯔꯤꯕꯁꯦ ꯍꯣꯏ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤꯗ ꯍꯤꯌꯥꯔꯦꯜ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯄꯀꯣ ꯑꯗꯨ ꯀꯀꯥ ꯑꯩꯅ ꯈꯟꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯌꯨ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯔꯒ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯇꯨꯅ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄ꯭ꯔꯥ ꯌꯦꯡꯉꯤ ꯃꯗꯨ ꯊꯦꯠꯄ꯭ꯔꯥ ꯊꯦꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯕꯒꯤ ꯑꯩꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯩꯒꯨꯝꯕ ꯀꯦꯃꯦꯔꯥꯗꯨ ꯊꯦꯠꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯃꯔꯤ ꯃꯈꯣꯡ ꯈꯤꯇꯪꯗꯤ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯏꯅꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯗꯨꯋꯥꯏ ꯖꯒꯥꯗꯣ ꯄꯨꯟꯅ ꯆꯦꯛ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯁꯤ ꯔꯥꯖꯦꯁ ꯃꯁꯥ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯤꯌꯥꯔꯦꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯔꯥꯖꯦꯁꯁꯨ ꯁ꯭ꯀꯣꯠ ꯅꯨꯡꯒ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯅ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯚꯥꯏ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯁꯤ ꯃꯗꯨ ꯌꯦꯡꯕꯗ ꯏꯃꯥꯁꯨ ꯌꯥꯎꯍꯟꯁꯤ ꯒꯥꯔꯤꯗꯣ ꯏꯃꯥꯅ ꯃꯁꯛ ꯈꯪꯍꯧꯕꯅꯤꯅ ꯃꯥ ꯌꯥꯎꯔꯒꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯐꯅꯤ ꯃꯥꯂꯦꯝ
ꯌꯨꯝꯗ ꯄꯨꯟꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯍꯥꯏꯔꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅꯁꯨ ꯃꯇꯦꯛ ꯑꯃ ꯇꯥꯟꯅꯔꯨꯕꯅꯤꯅ ꯄꯨꯈꯤꯕ ꯃꯥꯏꯀꯩꯗꯣ ꯈꯪꯍꯧꯕꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯒ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯁꯣꯔꯣꯛ ꯃꯇꯥꯏ ꯌꯨꯝꯅ ꯆꯤꯡꯕ ꯆꯪꯗꯅ ꯍꯧꯔꯛꯄꯗꯒꯤ ꯑꯃꯠꯇ ꯆꯤꯠꯊꯗꯕ ꯃꯈꯩ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯁꯇ ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯩ꯫ ꯌꯨꯝꯗ ꯅꯠꯇꯦ, ꯍꯣꯜꯁꯦꯜ ꯊꯥꯕ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯦꯠꯂꯝꯕꯅꯤ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯖꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯉꯤ꯫ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡ ꯏꯔꯩꯅꯨꯅ ꯐꯥꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯋꯥꯏꯗ ꯌꯦꯡꯕꯅꯤ꯫ ꯌꯥꯝ ꯃꯨꯟꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯂꯤꯉꯩ ꯂꯩꯁꯅꯥ ꯚꯤꯗꯤꯑꯣꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯥꯅꯤ, ꯑꯁꯤꯅꯤ, ꯑꯁꯤꯒꯤ ꯚꯦꯟꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ꯫ ꯂꯩꯁꯅꯥꯅ ꯈꯪꯉꯦ ꯍꯥꯏꯔꯛꯄꯗꯨꯗ ꯚꯤꯗꯤꯑꯣꯗꯣ ꯄꯣꯁ ꯊꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯚꯦꯟ ꯃꯆꯨꯗꯣ ꯆꯞ ꯆꯥꯅ ꯌꯦꯡꯉꯤ꯫ ꯏꯃꯥ, ꯁꯤ ꯆꯨꯝꯃꯕ꯭ꯔꯣ? ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯂꯦꯝ, ꯃꯥꯅꯤꯅꯦ, ꯑꯁꯤꯒꯤ ꯚꯦꯟꯁꯤꯅꯤ, ꯏꯃꯥ ꯅꯤꯡꯁꯤꯡꯂꯤ꯫ ꯚꯦꯟꯗꯨ ꯖꯨꯝ ꯇꯧꯁꯤꯜꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤ ꯃꯈꯩꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯈꯤꯕꯅ ꯃꯗꯨꯃꯗꯤ ꯁꯦꯡꯅ ꯎꯒꯦ ꯐꯪꯗꯦ꯫ ꯚꯦꯟꯗꯨꯃꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯗꯨꯀꯥꯟ ꯃꯄꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯄꯨꯟꯅ ꯌꯦꯡꯂꯤꯕꯗꯣ꯫ ꯁꯤꯒꯤ ꯚꯦꯟꯁꯤꯔꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ? ꯔꯥꯖꯦꯁ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅꯤ, ꯚꯦꯟꯁꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ? ꯚꯦꯟꯁꯤ ꯃꯁꯛꯄꯨꯗꯤ ꯈꯪꯗꯦꯗ, ꯑꯗꯣ ꯑꯌꯨꯛꯇ ꯃꯁꯤꯒꯤ ꯚꯦꯟꯁꯤꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯃꯈꯛ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯈꯤꯅꯦ꯫ ꯃꯥꯅ ꯂꯧꯈ꯭ꯔꯤꯕ ꯄꯣꯠꯇꯨꯒ ꯅꯈꯣꯏꯅ ꯃꯤ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯆꯥꯟꯅꯔꯛꯄ꯫ ꯚꯦꯟꯁꯤꯁꯨ ꯃꯥꯟꯅꯕꯁꯤꯗ ꯁꯤꯒꯤ ꯚꯦꯟꯁꯤꯅꯤ, ꯑꯩ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯣꯁꯤ ꯔꯥꯖꯦꯁꯇꯣ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯦ꯫ ꯀꯔꯤ ꯄꯣꯠꯅꯣ ꯅꯪꯉꯣꯟꯗꯒꯤ ꯅꯨꯄꯤꯅ ꯂꯧꯈ꯭ꯔꯤꯁꯦ? ꯁꯥꯔ, ꯑꯩꯈꯣꯏꯗꯤ ꯕꯤꯖꯤꯅꯦꯁꯅꯤꯗꯣ, ꯑꯗꯨꯗ ꯍꯣꯏꯅꯦ, ꯀꯩꯝꯇ ꯇꯧꯔꯣꯏꯅꯦ, ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯣ? ꯗꯨꯀꯥꯟ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯈꯤꯕ ꯄꯣꯠꯇꯣ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯗ ꯎꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯔꯦꯜ ꯇꯍꯥ ꯍꯪꯖꯩ꯫ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯕꯤꯕ꯭ꯔꯥ? ꯑꯗꯨ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯌꯦꯡꯖꯒꯦ, ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦ ꯂꯩꯕ ꯂꯥꯛꯄꯗꯣ꯫ ꯉꯥꯏꯈꯣ, ꯌꯥꯎꯔꯝꯒꯅꯤ, ꯑꯩ ꯊꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯚꯤꯗꯤꯑꯣꯗꯨ ꯊꯤꯔꯤ꯫ ꯑꯣ, ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯗꯨ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯔꯦꯜꯅ ꯇꯥꯞ ꯄꯥꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯕꯤꯃꯣꯂꯥ ꯑꯣꯏꯔꯝꯃꯤ꯫ ꯀꯀꯥ, ꯌꯥꯔꯦ, ꯌꯦꯡꯉꯔꯣꯏꯁꯤ, ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ꯫ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯁꯛꯇꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗꯁꯨ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯦ꯫ ꯌꯥꯝꯕꯣ, ꯅꯪꯃꯛꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯕ? ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯈꯨꯄꯥꯛꯀꯤ ꯂꯃꯟ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯜꯂꯣꯏ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯃꯥꯂꯦꯝꯅ ꯍꯟꯖꯤꯟ ꯑꯃꯨꯛ ꯈꯪꯂꯦ꯫ ꯚꯥꯏ, ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯔꯥꯖꯦꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤ, ꯑꯩꯅ ꯍꯥꯟꯅ ꯁꯣꯝꯗ ꯂꯣꯏꯅ ꯐꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯒꯨꯝꯕ ꯀꯀꯥ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩ ꯀꯀꯥꯗ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯔꯛꯑꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯀꯅꯥꯅꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯔꯤꯁꯦ? ꯏꯃꯥꯕꯨ ꯄꯥꯕ ꯑꯃꯨꯛꯇꯪ ꯇꯥꯍꯜꯂꯨ꯫ ꯏꯃꯥ ꯆꯠꯇꯨꯅꯅꯦ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯨꯒꯦ, ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ꯫ ꯍꯤꯌꯥꯏꯔꯦꯜꯗꯣ ꯂꯩꯁꯅꯥ ꯄꯥꯈꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯦꯝꯖꯤꯜꯂꯦ꯫ ꯏꯃꯥ, ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ꯫ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯏꯃꯥꯗ ꯑꯩꯅ ꯏꯔꯩꯅꯨꯕꯨ ꯁꯤꯟꯅꯒꯅꯤ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯚꯥꯏ, ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯃꯥꯂꯦꯝ, ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅꯤ꯫ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯀꯣꯟꯅ ꯐꯖꯅ ꯂꯤꯔꯒꯦ, ꯍꯧꯖꯤꯛ ꯁꯤ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯥꯂꯦꯝꯁꯨ ꯃꯥ ꯌꯥꯎꯕ ꯌꯥꯕ ꯃꯐꯝ ꯅꯠꯇ꯭ꯔ ꯈꯪꯂꯦ, ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯃꯥꯂꯦꯝꯒ ꯂꯩꯁꯅꯥꯒ ꯊꯥꯗꯔꯝꯂꯒ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯔꯥꯖꯦꯁꯄꯨꯁꯨ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗꯨꯗ ꯊꯥꯗꯔꯝꯂꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯔꯒ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯏꯔꯩꯅꯨꯒꯤ ꯌꯦꯛꯅꯕ ꯃꯤ ꯂꯩꯇꯦ, ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫
ꯒꯦꯠꯇ ꯒꯥꯔꯤꯗꯣ ꯁꯥꯐꯨ ꯀꯟꯅ ꯈꯥꯝꯂꯕꯗꯣ ꯈꯪꯍꯧꯗꯦ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯒꯦꯠꯀꯗꯣ ꯁꯥꯐꯨ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯒꯝ ꯆꯪꯂꯛꯏ꯫ ꯌꯥꯏꯁꯅꯥꯗꯣ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯐꯣꯟꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯋꯥꯒ ꯉꯥꯡꯕ ꯅꯪꯗꯦ, ꯍꯤꯌꯥꯔꯦꯜ ꯒꯝ ꯊꯨꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯅꯥꯒꯤ ꯂꯨꯁꯝꯗꯣ ꯁꯠ ꯍꯦꯛꯇ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯤ꯫ ꯅꯪꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ, ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯄꯥꯝꯕ, ꯍꯥ? ꯋꯥꯍꯧꯗꯣꯛꯄ ꯌꯥꯎꯗꯕ ꯃꯈꯩ ꯈꯪꯗꯧ ꯇꯧꯔꯛꯄꯗꯨꯗꯗꯤ ꯌꯥꯏꯁꯅꯥꯗꯣ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯍꯤꯌꯥꯔꯦꯜꯒꯤ ꯃꯑꯣꯡꯁꯦ ꯃꯥ ꯀꯤꯕꯁꯨ ꯐꯥꯎꯔꯦ꯫ ꯌꯥꯝꯕ, ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯁꯦ, ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯤꯌꯥꯔꯦꯜ ꯌꯥꯏꯁꯅꯥꯒꯤ ꯃꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯈꯪꯏꯟ ꯏꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯁꯥꯎꯅ, ꯑꯩꯒꯤ ꯏꯔꯩꯅꯣ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯒꯦ? ꯌꯥꯝ ꯊꯨꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯀꯗꯧꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯍꯥꯏꯔꯛꯇꯕ ꯊꯣꯛꯂꯒꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯈꯨꯗꯛꯁꯤꯗ ꯄꯨꯂꯤꯁ ꯀꯧꯒꯅꯤ, ꯅꯪ ꯃꯁꯤꯃ ꯈꯪꯉꯨ꯫ ꯌꯥꯏꯁꯅꯥꯗꯣ ꯃꯈꯧꯔꯤꯗꯣ ꯄꯥꯏꯁꯤꯜꯂꯒ ꯂꯣꯛꯈꯨꯏ꯫ ꯑꯗꯨꯒ ꯍꯤꯌꯥꯔꯦꯜꯗ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ, ꯍꯥ? ꯏꯔꯩꯅꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯔꯩꯅꯨꯅ ꯃꯥꯡꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯑꯣꯏꯅꯅꯦ ꯑꯩꯒꯤ ꯈꯧꯔꯤ ꯃꯦꯠꯄꯒꯤ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯎꯔꯣ, ꯍꯥ? ꯍꯩ ꯆꯤꯟꯊꯤꯕꯤ, ꯂꯨꯋꯥꯎꯕꯤ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯅꯃꯥ ꯅꯆꯥꯄꯨꯅ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯏꯔꯩꯅꯨꯒꯤ ꯂꯩꯐꯝ ꯇꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯍꯜꯂꯝꯂꯕ, ꯏꯕꯨꯗꯧꯅ ꯈꯪꯁꯅꯨ, ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯈꯨꯠꯁꯤꯅ ꯍꯥꯠꯀꯅꯤ꯫ ꯌꯥꯏꯁꯅꯥꯗꯣ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ, ꯅꯨꯄꯤꯗ ꯑꯀꯟꯕ ꯁꯥꯕ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯗꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯂꯒ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯁꯥꯏ꯫ ꯆꯠꯂꯣ, ꯅꯪꯅ ꯇꯥꯛꯅꯤꯡꯕ ꯄꯨꯂꯤꯁ ꯇꯥꯛꯀꯦꯔꯥ ꯑꯃ ꯇꯥꯛꯀꯦꯔꯥ ꯇꯥꯛꯎꯆꯣ, ꯅꯋꯥ ꯂꯧꯗꯦ ꯑꯩꯅ꯫ ꯅꯪꯒꯤ ꯏꯔꯩꯅꯨꯕꯨ ꯑꯩꯅ ꯂꯣꯠꯁꯤꯟꯕꯒꯤ ꯇꯥꯏꯞꯇ ꯃꯤꯕꯨ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯜ ꯁꯤꯕꯒꯤ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ, ꯍꯥ? ꯌꯥꯏꯁꯅꯥ, ꯅꯪ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯏꯔꯩꯅꯨ ꯃꯥꯡꯕꯁꯤꯗ ꯅꯪ ꯌꯥꯝ ꯆꯥꯎꯅ ꯆꯤꯡꯅꯩ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯀꯟꯅꯁꯨ ꯉꯥꯡꯅꯤꯡꯗꯦ꯫ ꯄꯨꯂꯤꯁ ꯌꯧꯅꯗ꯭ꯔꯤꯉꯩꯁꯤꯗ ꯏꯔꯦꯟꯖꯅ ꯏꯔꯩꯅꯨ ꯀꯗꯥꯏꯗ ꯂꯩ? ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ꯫ ꯌꯥꯝꯕꯣ, ꯅꯪꯁꯤꯗꯤ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏꯅ, ꯀꯤꯕꯨ ꯀꯤꯖꯩꯅꯦ꯫ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯀꯟ ꯑꯔꯤ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯇꯨ ꯃꯥꯡꯈꯤꯕꯒꯤꯔꯣ? ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯐꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯅꯣꯏꯗ ꯎꯠ ꯆꯥꯏꯁꯤꯜꯂꯝꯃꯒ꯫ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅꯕꯨ ꯀꯩꯅꯣ? ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯀꯟꯊꯤ ꯊꯣꯛꯀꯩꯒ ꯁꯥꯎꯔꯤꯕꯅꯤꯅꯦ꯫ ꯌꯥꯏꯁꯅꯥ! ꯃꯄꯥꯟꯗ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗꯒꯤ ꯕꯤꯃꯣꯂꯥꯗꯣ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯃꯃꯥ ꯊꯣꯛꯂꯛꯄꯒ ꯌꯥꯏꯁꯅꯥꯒꯤ ꯂꯤꯂꯥ ꯍꯧꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯞꯁꯤꯟꯅꯩ꯫ ꯏꯃꯥ! ꯕꯤꯃꯣꯂꯥ ꯍꯤꯌꯥꯔꯦꯜ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅꯒ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ, ꯚꯥꯏ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯂꯣꯠꯁꯤꯜꯂꯦꯌꯦ, ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯤꯍꯜꯂꯤꯅꯦ꯫ ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯂꯒ ꯏꯆꯥꯗ ꯀꯔꯤꯒꯤ ꯇꯥꯏꯅꯔꯤꯕ, ꯍꯥ? ꯅꯈꯖꯥꯏꯗꯨꯗ ꯅꯪ ꯈꯨꯄꯥꯛ ꯁꯟꯊꯥꯎ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯉꯝꯃꯦꯗ ꯅꯪꯗꯤ꯫ ꯅꯪꯒꯤꯁꯦ ꯏꯆꯥꯁꯤꯕꯨ ꯅꯨꯄꯤꯅꯤ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ, ꯅꯪ ꯃꯁꯤꯃ ꯈꯪꯉꯨ꯫ ꯍꯤꯌꯥꯔꯦꯜ ꯑꯗꯨꯝꯅ ꯕꯤꯃꯣꯂꯥꯅꯒ ꯇꯧꯈꯠꯂꯛꯄꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯄꯤ ꯏꯔ ꯆꯦꯜꯂꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯁꯦꯜꯅꯤ, ꯃꯤꯅꯨꯡꯁꯤ ꯄꯣꯛꯅꯁꯤ꯫ ꯏꯃꯥ ꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯆꯥ ꯏꯃꯥꯕꯨ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯨꯝꯃꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯈꯣꯏꯔꯨꯝꯖꯒꯦ꯫ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇꯕꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯥꯒꯤꯗꯣ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯂꯥꯗꯤ ꯕꯤꯃꯣꯂꯥꯅꯤ꯫ ꯚꯥꯏ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯅ꯫ ꯑꯩꯅꯅꯦ ꯂꯩꯀꯥꯏ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯣ꯫ ꯄ꯭ꯔꯞ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯕꯗꯅꯥꯟꯃꯨꯛ ꯄꯤꯔꯤ ꯀꯩꯒꯤꯅꯣ, ꯍꯥ? ꯌꯥꯝ ꯉꯝꯃꯤꯅꯦ꯫ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯅꯤꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯁꯤꯌꯥ! ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯌꯦꯠꯂꯨꯔꯦ? ꯊꯥꯏꯅ ꯈꯔ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯌꯥꯕ꯭ꯔോ? ꯅꯪꯒ ꯈꯠꯅꯕꯅꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯗꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯆꯈꯤꯗ꯭ꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯃꯈꯣꯏꯅ ꯏꯔꯩꯅꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯍꯤꯌꯥꯔꯦꯜꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ, ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯣ꯫ ꯏꯆꯥꯁꯤ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯗꯅꯒ ꯂꯩꯔꯝꯃꯗꯤꯅꯦ ꯌꯥꯝ ꯉꯝꯃꯕ ꯃꯤ ꯂꯩꯀꯣ꯫
ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯕꯤꯃꯣꯂꯥ ꯌꯥꯏꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯃꯗꯤ ꯊꯥꯖꯩ ꯊꯃꯣꯏꯗ ꯆꯦꯠꯅ ꯕꯤꯃꯣꯂꯥꯒꯤ ꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯌꯥꯏꯔꯜ ꯃꯈꯥ ꯇꯥꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫